Online Manipurgi numidangi pau miing tabiriba pumnamakpu thoilaisurumna khurumjari ahanbada maroiba pau. Kuki khulai paibasingna drone attack ki bombing Manipur khakta natana India pumbada singnabani Binod Nikal J. Kuki khulai paibasingna drone bombing tawduna nupi ama hatkiba amadi mioi kaya aso apan nanghankiba thawung adu Manipur khakta natana India pumbada singnabani haina RPIA gi Central Committee member Binod Nikal J na condemn tawkre. Binod Nikal J na thadorokpa video release amada wafam asi phongtolutuna mahakna hai drone sizinaduna bomb thadaba haibasi leiba anigi marakta chathaba langi matam khaktam ta chathabani orakliba langi fibam asi furup anigi marakta thokpa irangni haiba yaroi. Kuki khulai paibasingna chatharakliba anawba lalong asigi mathakta India laingakna tumina leisinbagi matam natre matang asi yaroklabadi opposition amasung ruling haina tokhaiba wakhalon thadoktuna yellow missing kananaba hotnaba matam yaure. Miyamgi phangpham thokba hak khudingmak phanganba haiba wakhalon asina mang tharaga party asina Manipur gi yellow missing gi damak khongpham chena lepli haiki. Makha tarakpada Churachandpurda emergency shutdown tawkre. Bisnupur district ki Moirang amasung Tronglawbida Churachandpur gi chingi mafamdagi rocket missile kapsinduna Misi Meena thokraba matung ngasi nungthil pung 3 dagi Churachandpur town thonglonaba Kuki student organization case o Churachandpur na emergency shutdown lauthokuna mi amata mapan thoktanaba town asida koine chatuna lauthokre. Hiram asigi matangda case o Churachandpur na khuyek piduna cherol ama thokre hairi. Makha tarakpada Tronglawbida Kuki singna bongi attack chatharakre. Moirangda subongi attack chatharakpada ama sire manga sokle. Ngasi nungthil pung 3:00 tabada Churachandpur district ki Tronglawbi maningda leiba wangthoktagi Moirangda bongi attack chatharakpada hanagi Manipur chief minister Moirang Koireng gi yumda bomb kapsilakpada arang bom phamba RK Rabai chahi humphutara rom suraba ama sire mioi manga aso opan nangbadagi laikannakre. Soklabasing adu Sandra Road cha leiba Salam Nanau Nifu Galena Mairembam Taragumdoi Rajiv Elias Bobo 59 Moirang Oksongbumdagi Konjengbam Jugindro 52 amadi Laikai asimaktadagi Ngangom Ibobi humpuga mangani. Thaudo asi hanagi CM Moirang Koireng gi yumda lana thauram ama pangthoknaba sem sabagi thabak chatharingaida thokibani hairi. Amoromda Churachandpur district ki manung chana leiba Laika amadi Molsang lomdagi Kuki khulai paibasingna Tronglawbida fit 10 rom sangba bom ama kapsilakpadagi yumgi amangsang amaga mandafki GI shitna khaba phaklangi saruk khara akai toithokre. Adubu laibak fabadagi aso apandi yaukidre hairi. Thaudo asi ngasi ayu anganba pung 3:30 rom tarakpa da thokibani. Thaudo adugi matangda khunja singna Fongdorakpagi matung ina ngasi ayuk pung 3:30 rom tarakpa aduaida Kuki khulai paibasing aduna bom 3 kapsilaki. Bom 3 adugi manungda anidi labukta taduna pokaiki aduga amana labukta tasilaktuna akai atoi thokibani. Yumlakta tasilakiba bom adugi machena paithoraktuna manak nakpada leiba mandafki GI shitna khaba phaklang adusu akai atoi thoki. Bom adu pokhaikraba matung matam ikan kanadana High Canal amadi Jamon khulda leiba CRPF personal singna bom kablakliba maikaida nongmai round kaya marum kablakhi. Kuki khulai paibasing adugi maikaidagi su nongmai round kaya kapsilaki. Nongmai kapnariba mafam aduda Bisnupur district police ki ahenba force sangsin ki hauzik fawbagi oina thaudo aduda aso apan Misi Meena yaobagi paudi leitri. Thaudo thokpam aduda Moirang ACG MLA Thongam Santi su haktengnana laktuna yingsinkre. Loinana High Canal da Bisnupur district ki SP KS Ravi Kumar laktuna yingsinkre. Central Force ki ahenba team singa loinana mafam aduda thiba humbagi operation ama chathakre. Operation adugi saruk ama oina security force na Molsang khulda leiba Kuki khulai paibasingi bunker kaya thugaikre. Amaromda thaudo asi thokraba matung Moirang tamna lakpa Assam Rifles ki gari yauna Central Force ki gari sing Bisnupur bazar da thatlaga chalan khridre. Central Force ki personnel sing na tonglapa gari sing adu Maikai adongi masing yamlaba ima ibel kaya tholaktuna athingba pire haibagi pau phangwaga Bisnupur police ki nupi police personnel sing yauna mafam aduda laktuna athingba piriba adu handoknaba khanganki. Adubu masing yamlaba ima ibel sing aduna yadabadagi Central Force ki personnel sing na tongba gari sing madu makha tana athingba pibaga loinana gari sing adu mamai leiraga halanki. Makha tarakpada khulngakpa sing na Bethel amadi Kautru ki lona bachinggi mongsongda nongmai kapkhre. Kuki khulai paibasing na ngasi anganba ayukta Bethel amadi Kautru anigi lona bachinggi narak mongsong lomda movement torakpadagi Kautruk lomda changsilaktuna khulngakpasing na nongmai round kara kapkhre. Bethel maningching Kautruk maning NSUI Sport University mathakta leiba water supply manak amadi harau thelda masing yamlaba Kuki khulai paibasing na changsenuna leibagi khudam khara phangle hairi. Press na phangma pau amagi matung inda ngarang numidang pung 11 rom tabada Kuki khulai paibasingna tongan tonganba maikaidagi drone kaya Kautruk khulgi nongthakta altitude nemna koipai paiba horaki. Drone sing adu ngayak kanaraga
ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯧꯇ꯭ꯔꯨꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯉꯟꯕ ꯑꯌꯨꯛ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯕꯦꯊꯦꯜꯒ ꯍꯦꯛ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯂꯣꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏ ꯅꯛꯅ ꯃꯨꯞꯃꯦꯟ ꯇꯧꯕꯒꯤ ꯁꯥꯎꯝ ꯐꯪꯕꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯇꯝꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯕꯦꯊꯦꯜ ꯅꯥꯀꯜꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯂꯣꯝꯗ ꯀꯣꯏꯆꯠ ꯆꯠꯄ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯎꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫